School uniform sepa Masel Phudatnakhre Aramai tingogi Korounganba khumana school uniform sepa Maheiroi nauriba singa du phunarabadi uprang falaga waraknaba khankre Tungi yumbiren orakadriba mahai tamliba nupamacha Masel halitana khatna chainabagi thogdo uduna lali madu ngarang su thokpagi mami ama ure social media da ngarang Facebook page singda thagalapagi video magi matung ina school uniform setliba nupamacha kharana atokpa school uniform sepa Maheiroi ama Tana duna phubagi thogdo video du da mayak singna uri video sida uri madudi flyover bridge mayada frit angauba litpa hangrau amubugumba setliba school amagi Maheiroi group kharana lambigi matai asida frit blue machu litpa duga khangrau amubugumba setpa ugadaba school amagi Maheiroi nupamacha ama phubagi mami uri Maheiroi amakak adu makogi makutagi nanthokduna yamna kanna chenkhiba Maheiroi atopa khara duna Tanabagi mamising mayaksing uba fangi. Masiga manaba thudok kaya mamangda thokiba leire tongan bai school uniform sing setpa Maheiroi group punsilaga miyam timba mafamda natragana ahamba lampakna chingma mafamsingda misang khomnaraga Phudatnabagi thong chatharapasu Haikhre Korounganba khumana mahaki Facebook ta thadurpa warwon ama yingmunasi lambida school dress ta group phunarabadi manaknakpa 80 unit ki isel inaw singna animak setlo ufallaga aikhoi masel hojik phunabagi matamla haina Class 12 fawda leiriba Maheiroising yamna toina thodok asi thopagi mami sahi kya gi maman gi he uduna lale akobda leiriba myam aduna khama matamda chu yadabagi thodok thopa bhawba Haikhre akhoi masel gi marakta nusinada na basiliba yeknabagi ihul sagat liba moong dadraba wakalon cheliba ase masa na chu wakhan khanba mathau tai